ꯇꯤꯜꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯇꯨꯅ ꯐꯧꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯄꯤꯌꯨ ꯐꯔꯇꯦꯔꯥ ꯇꯤꯜꯍꯥꯠ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯗ ꯐꯪꯕꯤꯔꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯇꯥꯟꯅꯕꯤꯌꯨ ꯄꯥꯟꯊꯣꯏꯕꯤ ꯁꯤꯠꯁ ꯍꯥꯎꯁ ꯈꯣꯌꯥꯊꯣꯡ ꯏꯝꯐꯥꯜ ꯐꯔꯇꯦꯔꯥ 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 FMCꯒꯤ ꯐꯔꯇꯦꯔꯥ Admission open. Adongi isabu mahi machine gi taibangda karomda chathanbiba pambibage. Pumnamak Imphal Valley Academy Gari Makhalekai Airport Road ta leijare. Academic session lisingani kunmari kunmanga ge Science amasung Arts stream da class 11 da mentionaba admission form thajare. Mahiroi singidamak school asina mapung faraba campus thamli masida natana experience leiraba oza singna mahiroi singbu masada masagum takpi tambiri. Matik saraba science laboratory smart class yauna net amasung Z aspirant singidamak foundation course yauna nabagi khudong saba su pizari masigi mathakta nupa amasung nupi gi toan ba hostel bus amasung van service ka loina psychosocial support amasung counseling gi khudong saba su pizari akupa marol gi damak 7085731118 natragana 8131885155 natragana aikogi website www.ivaimphal.com natragana aikogi email imphalvalleyacademy2015@gmail.com dagi akupa marol khangbiba yagani ngasi mak lensin biraktuna prospectus amasung form lobiyu isa singitungi punsi sembada chawraba thongdang longmina sei National amadi State Awardee MD Jia Ulak Pusamna makhada pijariba layong sing asi layangjari manung changba yadaba manung changbada chang naidaba manung changbada matam kuina changba Saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga naichaba pistula amangthong gi akoibada maring chatlaga hagajaba puk nungshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singbasing layangjari ba mafam singdi Kekru Bila North AOC opposite Kekru Part Imphal ayuki pung 10 dagina nungthil gi pung 5 fauba mayang Imphal Kochak Bazar da ayuki pung 6 dagi ayuki pung 8 fauba Ahanbada maroiba pa Kairaw amasung Khetrugaw da thokliba ising isaw hipibam Chief Minister na yengsinkre Jurebam da ingna signa lainaraba kanglup anigi marakta wari sanare haina Chief Minister na haikre Manipur gi irang yengsinanaba Rahul Gandhi July 9 da Imphal da lakadauri singtamgi mafam kya maromda satuna miyamga unagaduri Mahisang sing da sel gi demand taubigano haina committee na haitre Kuldif amasung Rajib na compensation pihanana ba wakalagle Kuki sing da maitai na sathariba miot minay leitraba matamda NRC taubayay haina Kuki inpi na fongdokre Konung kang safam da sakang da basing na nomay round ani kapsilam le haire Nomay kapsilam labasu panayam na kana kihalabasu kang singani haina bari saramana haikre Amadi lambi sembalo sindabagi lainga BRTF ta case tauragani haire Kurumzare Morning newspaper reading meeting tabiri ba madi tabiri ba singbo pusparani lai shomna taram noksari Maroiba pau sing miyam da sandok na pijari Juribam da thokliba irang asi laksinduna hanagumna ingna signa amohanna laiba yanana bagidamak kanglup anigi marakta wari sanaba haure haina Chief Minister Biren fongdokre Khetrugaw amasung Kairaw ACG tongan ba mafam singda isawna soalaba sing yengsinba lakpada Chief Minister Biren pawmisig da hai Thokli birang asibu hena sauthokna ba sinba kangbu leitaba nate watho asi makhasatha haningba mioisu leitaba nate adubu ayambana de ingsikpa hanjilakpa pame handak ta sujiri bam da thokli ba irang asi hanagi phibam da hanjil halakna ba lengak nakan ba thabak paikhatli ahing nungthil khaidana lengak ki maikidegi paikhat pam thokpa thabak sing paikhatuna miyambu ingna sikna thamnana ba honari
Prime Minister nasu Manipur gi issue asi loisinanaba kanglup kya gi marakta wari sanaduna thabak tawri haina phongdokhiba leire. Jirida wari sanaba horibasi masi khudam amani. Jirida paikhalak liba thaurang asi center gi thaudang yauribani mathang thabak paikhalak laga Manipur da ingsik palakani masida wakai ngangna bagi thabak asi toksi wakai ngang bigi mahutta punsinana ba honasi hana laiminara bai khoi myam tek ta kaidana laiminasi niyom kaina lakpasing adugi mathakta ligen gi oiba thabak paikhat kadabani haujikti loina mak wakhal tanare haiki hana di khudingmak oiraboi khanaduna wakhal tanada basi leirambani India gi Prime Minister nasu Manipur gi shuasi amna mamutana nainaduna mapung phana WAPHAM kya thamki Prime Minister na phongdokhiba WAPHAM asi mahak masagi maikidagi su thagatli loinana Manipur gi miyam nasu soidana thagatnagani haina phawi haiki Amaromda thajabaya ba pawgi source amagi matungina tha asigi amada Jiribam gi SP Charu yaduna Jiribam da khundari ba kuki amasung maitei puruk ki mihoi singi oiba mifam ama pangtoktuna ingsikpa hanjil halangna bagi matangda wa khanakre All India Congress Committee AICC gi lusingba amasung Lok Sabha gi opposition gi lusingba Rahul Gandhi lakliba July 9 da Manipur da laktuna state asida chahi ama tha ama mapung pharaklaba irangi phibam asi yangsilagani mahak nasing amasung tamgi mafam kya da satuna relief camp sing da leriba miyam ga unaduna wari sanagadawri Thajaningai oiba mafamdagi phangba pauna hai All India Congress Committee gi lusingba sigi khongsat asiga mari leinana ngarang ayo Manipur Pradesh Congress Committee gi office ta Congress Party gi Parliamentary Affairs Committee gi oiba mifam ama pangthoktana khongsat asigi matangda WAPHAM sing khanakre Housing maki oina chapchaba matam ama leptrabasu Rahul Gandhi gi khongsat asigi damak sem sabi thabak sing Manipur Pradesh Congress Committee gi maikidagi paikhatpa hongnana ba thaurang tawkre Rahul Gandhi na Imphal, Moirang, Churachandpur, amasung Jiribam da satuna mafam aduda relief camp ta lanjena tuna leiriba miyamga unaduna wari watai sanana ba thaurang tauri Taranipan suba Lok Sabha gi mikhal pangthokraba matungda Congress Party bu mamangi tamdagi seat masing hena pibiduna Lok Sabha da mahakpo opposition lusingba oina hablak khraba matungda leibak sin bathungna chatkadaba khongsat ki seihofam asi Manipur da oinana bagidamak mahakna khanbaga loinana July 9 dagi mahaki khongsat asi hounana ba phirep lobani haina paw asina makha tarakli ahanbada mahaki khongsat asi July 3 ta lakani haina tawrambani adubu Noma yaitharaga July 9 da oina laknanaba thaurang tawkhibani mahakna mafam kya da satuna relief camp sing da leiriba miyamga unaduna wari sanaduna makhoi gi oiba WAPHAM sing tagani haina su paw asida makha tari Manipur da thokliba Kanglup ki irang asigi khwaidagi inau noba oina mi halhankhiba yumkai amang ata thokhiba Jiribam gi matangda mafam adugi miyoisingna Manipur Human Rights Commission da wakalagle Commission su kasardagi Saikhom Kamala Kanta amasung Phanjobam Lokena na tharakhiba complaint adu commission na loksinkhre complaint asi commission gi case diary number 33 by IN 2024 oiri Jiribam da thokiba thaudok sing asi thoktingai maoinana mafam aduda ahenba section tharang sing lokhatna ba khanganki adubu section tharang sing asi matam chana lokhat pide haina tharakpa wakat cherol amagi matung ina Manipur Police ki DGP Rajiv Singh amasung Manipur gi secretary advisor oina irang asi hek hobadagi hablakiba Kuldip Singh na compensation ki senpham pihan biu haina palle loinana compensation ki senpham assisted ki ex secretary chatlan bayaroi respondent oriba official ani asina compensation ki senpham puthok halu haibagi maramdi makhoi da chief minister gi secretary amachung Jiribam district police tagi kuki jo militant sing sangsilakre haiba wafam yauna nomai kapsilak pagi thaudok singi matangda mangjaunana section thaurang lokhatna ba khanghan khrabachu Jiribam district ki maiteikhul haibadi lamtai khuno Lokoivung Harinagar Narayanpur Butakhan amasung
leisabi tholgi miyoi singbu ngakpi senbiba ngamkhidre mafam asida leiriba miyoi singi hak adu manghanbikhi haibana chingba WAPHAM sing yauri. Coordinating Committee on Manipur on Disturbance Free Educational John Demand Sinduna ngarang Manipur College da taratare suba Disturbance Free Educational John Demand degi thorom pangthoki baga loinana Disturbance Free Educational John Haiba Hiram da khananaina kre mahai loisang sing educational institution sing da lalhauba amasung atai khulai paiba singna puba thangba ngamloidoba sel amadi potchai gi demand tawbi ganu haiba WAPHAM sing thorom asida ningsingki education da leingakna politicization tawbi ganu sahi amada class tawba numit masing chaniga kundagi hanthaba yade haiba lo leingakna sembiyo leingakna matam sana thabak paikhattabana mahai masin tambagi kanglon kaihanba amadi mahiroi singda awaba piba tawroidobane education ga mari leinaba thabak singda corruption nepotism amadi favoritism tawbiganu amadi education bu yekhai thingai ba pidaba mafam oihanbiu haibana singba demand sing tawki tharomasida president member oina sarulaki ba coordinating committee gi convener su oiriba desam gi president mayeng bam somorjit maitei na hai disturbance free educational John Demand Day ase mapung oina desam na lising ani nipan da hodok laba matung olak pa sahi lising ani mapan dage tungan ba oja singi association parents ke association amadi education sector gi damakta thabak toriba organization parent ke association amasung education sector gi damakta thabak toriba organization sing punduna July 5 ase sahi khujingi disturbance free educational John Demand Day ase pangthoktuna lakli haikhe Bharatiya Janata Party BJP Manipur gi anoba state Pravari in charge sinakhi bagaloinana MP Dr. Ajit Gopsare na oiragane BJP gi National General Secretary na India gi tongan state kya gi Pravari amasung Saha Pravari Singh nauna hapagi cherol ama thokre cherol asigi matungina Manipur gi hana Pravari oiramba MP Dr. Sambit Patrana North East State Singi Coordinator oina hapki loinana SISBhi Mulari Dharana Joint Coordinator oina hapkre Arunachal Pradesh ki oina MLA Asok Single Bo Pravari oina hapkre loinana Mizoram gi oina Deves Kumar Meghalaya amasung Nagaland gi Anin Anthony amasung Sikkim gi oina Dr. Dilip Jaiswal Bo Pravari oina hapkre haide Social media da wakai tarubagi maralda Manipur Police na tongan ba FIR sing gi makhada kunjali sing ani kungani thoigi metha da fakiba makti hawkip mathangi hearing fawba bel pidana ba High Court of Manipur na yathang pikre High Court of Manipur gi Chief Justice Siddharth Mitchell amasung Justice A Guneswar Saramagi Division Bench da ngarang hearing satharaba matungda makti hawkipo mathangi hearing fawba default bail pidana ba order asi takhibani Manipur da Chief Minister N Birena Lusingba dictatorship makhada maitei singna kuki gi miyoi singda chathariba miyot minai gi thabak sing leplaba matamda NRC gi thabak sing kuki jona taba mafam singda sathaba yagani haina kuki NP Manipur gi cherol amata hairakle kuki NP gi Secretary Information and Publicity Zanghaulun Haukip na thadorokpa cherol amada haide maitai na lusingba state government asina buffer zone gi sarukta lairiba masagi lamsing asida matam ama hektada NRC pangthokpa yagane Manipur dagi namduna takthokraba kuki jo miham gi oinadi India lengakta legislature yawba union territory ama pibinana ba haijaduna lairibane Central Government ki maikadigi NRC asi kuki jona taba mafam singda pangthokani haraklabadi athingba leite kuki NP gi maikadigi Constitution gi rules amadi principle gi makhada Supreme Court ki supervision sing asi ningthina ngaklaga thabak sathabada akaiba leite loinana NRC asi kuki jona taba mafam singda pangthoktringai mangoinana kuki NP Manipur ga khana naina hogadabane masida thengnarakpa kuki naga natraga maitegi illegal immigrant sing ado laibak sigi leiriba logi makhada thabak tawbada akaiba leite haire
Lakliba July 9 kang singnanaba semgat sagatpagi thabak paikhatliba konung kang manakta haukiba hingda sakhangdaba singna nomai round ani kapsilam lei amaromda nomai kapsilam labasu phana yamna ki halabasu kang singani haina Sri Sri Govindaji Temple Board ki section officer Manohar Mayum Bari Sarmana paumi singgada phongdokre board asigi office da ngarang paumi sing unabada mahangna hai nahan sakhangdaba singna ahingi pung 12 makhairom tarakpa adwaida konung kang singnabagi sem sariba mapamda nomai kapsilambagi thaudo ase India gi satnariba lobo ikai khumnadabani haina lawi lining amagi pangthokpa thabak thauram singda ki hanba haibasi yamna laibak thibani Maharaj Gombir Singha gi matamdagi konung kang sing ba haibasi chathaduna laklabani ngasi ngarang khakta board asina pangthokpa thauram nate konunggi kang sing ba haibasi leibak ningthau yauna saru yaraga pangthokpa laigi thauram amani kang singduna harau kumai amasung ithak irangda puthoknabagi wakhal asi nungaite Manipurda thokliba irang asina maram oiraga haukiba chahigi oinasu kang singbagi thauram mapung phana pangthokhide adubu handakti thokliba irang asigi phibamsu khara phagatpaga loinana leibak mara tapna leiba ngamnana bagidamak kang singnanaba lepnakhibane kang singnabagi WAPHAM asisu board ki lusingba sing yauna khanaraba matungda lepnakhiba WAPHAM ni haina phongdokhi Senapati 5 kilometer samaga kungani sang balambi asi matam sang na semba loisindana thambagi mayokta Manipur lengak amasung 25 VRTF ke mathakta case file tawragani haina Senapati 5 road committee na warep laukre haide pau asina makhatana hai kilometer samaga kungani sang balambi asina tongan bakhul taragani koli bane hauki bachahi Kungani thoi asida state ki puthokada bacha da taragi CR ado puthoktana matam sanghanduna thamle lambi asi semba loisindabagi matangda Senapati 5 road committee gi mifam amaso Senapati gi TNK da sahi asigi me kunma thoida mifam ama pangthoktuna khanakre committee asina 84 RCC Senapati gi PWD amasung khulgi authority singa loinana lambi semagi thabak sathariba siksu yengsinkre pibam phatana lairiba lambi asi semjinbagi thabak su chathade loinana thabak su basu loisindana thamle kumgi nongna maram oiraga Tingsong center amasung Tingsong khulengi marakta samna haliba thongsu tatkre masina maram oiraga khulsing asi fauna hanba ngamdri nong sukhiba asidagi tongan ba mafamda singning bagi thaudok siksu thoktuna lairi oirakliba fibam asina sathok sasin tawriba miyamda saunu kudong sadaba mayokna hali matam sangna lambi asi semba loisindabagi matangda mari leinaba khulgi miyoi singna saru yaduna kumjali sing ani kunga thoida miyamgi oiba achoba rally amasu chatkhiba leikrabani miyamna chatkhiba rally aduda Senapati 5 gi lambi asi orphan gumna thambiganu haibana singba tongan ba wafam siksu phongdokhiba leirabani masida sunatana kumjali sing ani kunga thoidagi Lakmai ge ex ADC Benjamin Taunasu kumjali sing ani kunga thoida matam adugi chief minister amasung PWD minister da Cherol iduna lambi asi semgi thabak loisinbinanaba haijakhiba leire haiba wafamsu phongdorakhi Wangkai Assembly Constituency ki manung chana lairiba singmairongdagi horaga naga turelda lona yadaba mawongda semgat sagaliba sing takhaibagi thabak ngarang district administration Imphal East amasung police ki kambuna sathaba hokre TS Ibom Samisi gi matang da Chief Minister Nong Thombam Birena thajaba pirakhiba du numit 10 gi manung da thabak to thoktrabadi akan bakhongjang sangsingani haina JSC against the killing of TS Ibom Sa ki maike dagi phongdorakle Manipur Apex Helong Weavers and Handicrafts Artisan Cooperative Society Limited
Awas ki vote member khanbagi ngarang pangthokiba mikhal sanaba yaroi haina mikhal asida mirep oikibi PSED rana phongdorakli makha tarakpada mapan wiba pau pijari Launam nam thak tawduna win turbine gi mingda loan na thupna Libya da tharamba Saina gi military drone Italy da fakre haina Italy gi official signa phongdokre India gi Prime Minister Narendra Modi July 9 dagi tara fawba Russia gi Moscow da pangtokadoriba kunithoi suba India Russia annual summit da saruk yagadoriba khongsat ki mangoinana Russia na Make in India ka punna khusamna duna saba Kalashnikov AK-203 India Army da khusina rakhe Iran gi President RASHI helicopter kaibagi thawdo amada laikhidraba matungda haukiba me kungani panda pangthokiba presidency ki mikhalda candidate amatana majority phangba ngamdabadagi ngasi amohana Iran da presidency ki mikhal pangthokre Israel gi amadi Gaza leiba ani ki marakta mamang sahi October 8 tagi hauraduna akan bamong da satharaki balan asigi manuk jana leibak ani na fajinaki balan phasing thadok nabagi matangda wari sanabagi WAPHAM Israel gi Prime Minister Netanyahu Benjamina ayaba pikre hairi India dagi haukiba America gi Sunita Williams amadi mahakapuna satminakiba Wilmore Hauzik Pauba Malem Pitribi da halakpa yadane space da lairiba sinamaram oiraga makhoi animak Malem Pitribi da halakpa ngamlaroi draiba wahang kaya hangnaba haurakle Malem gi leiba kaya da entrepreneurs singbo yokhatnabagi thorang kaya paikhatnabagumna leiba asigi hawalakliba entrepreneurs singda thauna pangal pinanabagi pandamda Suzuki Motor Corporation ge subsidize yauna Next Bharat Venture IFSC Private Limited ka punna khusam naduna lupa crore chahum gani furongi oigadoba phan launch saukre Eastern Caribbean ge mafam kya da paksana lakiba matik mayai leiraba hurricane na mioi tare sikre aduga leiba sigi yum kya da mabudra ka manga gi sang da paksana amang ata sing thohalle haire Russia Defense Ministry gi maikeda gi phongdorak pagi matung ina Russia gi oina kilometer samarom gi manung dalai ba target sing mapung phana manghan ta han bangamba nuclear mobile missile mai pakna test tawkhre hari Kenya lebak ta numit kharani gi mamang dose kwa lakh tara hena hat ki ba dugum na America da su Biden government na leba sigi oina makulising nifuga manga hena hat lagani haikre Canada da pro Khalistan ge ihau kan khalak paga loinana machu ahum gi India gi firan gi kai khumna ba manghanduna India gi mayok ta kholau kya lauraduna rally satkhre hari Prime Minister Narendra Modi na sawal senumita Make in India initiative global economy gi growth engine sing hengalhan bangam gani amasung democratized oiba mateng oigani amasung tongan ba thajaningai oiba supply chains semnaba maru oiba masu haikre Make in India program na anauba pantup sing lanthok paga loinana India gi sahi defense production lising ani kunga marida chaurakna lupa crore lakh ama lising kunga taret yauna wangbagi record ama thamba ngamkhre haina Defense Minister Rajnath Singh na phongdokre Prime Minister Narendra Modi na lusingba asonba central government asi mathang thada kairaba yai haina Rashtriya Janata Dal RJD gi President Lalu Prasad Yadav na haikre Security gi damak mahakpu policeman amaga loinaraba phawbada Ludhiana gi mi chinba lambi amagi mayai chabukta Punjab Shiva Sena lusingba amada thangsang sing paiba mioi group amada attack tawkhre hairi United Kingdom gi general election asigi PHAL sing lauthoki bada record oiba Indian origin member kungatarlom House of Commons da khalakre pham thadok lagadaba Prime Minister Rishi Sunak na
Magi Risman amasung Northern constituency da fazana mai pakpa amaga loinana British Indian sing makoi gi farm sing aduda paihanbada mahakna lusingki Parliament complex ki manung amasung akoibada security personnel mayam amana akan mamawong dangak senduna jail da thamkiba radical Sikh preacher Amit Pal Singh amasung Kashmiri lusingba Abudal Rashid Perol Pirakre amasung Lok Sabha gi member sing oina wasak lokre Sanabagi pau da India na lising ani kuntraga tarukta pangthokadaba Olympic Games sungbu oinanabagi thabak panglomda sangsili Olympic bound athletes singda tha asida pangthokadaba Paris Games kidamak hauzik France ki konungda sililang libasing asigi matangda share torokpana laiba asina games asi mai paknaba pangthokpa chobo mateng oiragani haina Prime Minister Narendra Modi na phongdokre Copa America football tournament ki nahan athengbada sanakiba hanba quarter final da Argentina amasung Ecuador da sanabada regulation time phawbada goal amamamda sanakidabadagi penalty shootout torokpada Argentina gi goalkeeper Emi Martinez na shootout da save ani tawduna Ecuador bo pansil mari ani da maithiba piramlaga semi final changle India gi masin tungphalakli banupagi settler Piansu Rajwat Japan gi Takuma Obayashi bu state game na maithiba piramlaga Canada gi city Calgary da sathariba US dollar lakh mari lising kun gi sel gi mana leiba Canada Open Super 5000 badminton tournament ki singles da quarter final yaukre India gi tele leraba Abe Singh Malaysia da sathariba Asian doubles squash championship ki category anida semi final jangkre Yamna thuba matamda T20 international cricket gi pothabi gi WAPHAM leite haina Indian pacer Jasprit Bumrah na phongdokre India gi nupi team amasung South Africa gi nupi team ani gi marakta sathariba series asigi manung chana nahan Chennai gi MA Sidambaram Stadium da sanaki ba hanba T20 international match da South Africa na yumbu India buran tarani thoida thoiduna match ahum gi series ama sunoda mangjin thakre Italy gi Jasmine Paulini amasung Bulgaria gi Grigor Dimitrov grass court tennis tournament Wimbledon championship lising ani kunga mari gi ngarang sanakiba ahum suba round gi matching da makoi gi lamba sing maithiba piramlaga nupi amasung nupa gi singles da mari suba round yoba ngamkre Tripura na yumbu oiduna pangthokadaba tare suba national Jendai Kai Karate Championship da saruk yana na by state ki team Imphal thadokre haire Amadi All India Football Federation AIFF na hangduna leiba national men's football team head coach ki farm asi tha asigi loisilakpada haplagani haina phongdokibaga loinana pham asigi damak malemgi mapham kyadagi apply tawrakre haire loisilakpada maroiba paum hana pijare Kairao amasung Khetrugao da thokliba ising isawi phibam chief minister na yengsinkhre Jiribam da ingna sikna lainana ba kanglup ani gi marakta wari sanari haina chief minister na haikre Manipur gi irang yengsinna ba Rahul Gandhi July ni fa de phal da lakadori singtami mafam kya maram da satuna miyam ga unaram gadori Mahisang sing da sel demand tawbiga no haina committee na phongdokre Kuldev amasung Rajib na competition pihanana ba wakalaklay Kuki sing da maitai na sathariba miot minay leitroba matam da NRC tawba yai haina kuki in pina hairakli Konung kang safam da sakham da basing na nong may round ani kapsilam lay nong may kapsilam labasu panayam na kana ki halabasu kang singan haina baris saramana phongdorakli Amadi lambi sembalo sindabagi lainga BRTF da case tawragani haibu WAPHAM phongdorakli Bijariba pausing asiga loinana hojiki dinutigi phongliba pause singdagi lokthok saba maroiba pausing miyam da bijaba loisinjari
ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯖꯥꯠꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯅꯂꯥ ꯍꯣꯕꯁꯤ ꯁꯦꯝꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯁ ꯑꯩ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯁꯠ ꯇꯤꯡꯊꯣꯛ ꯀꯞꯅꯤꯡꯉꯦꯗ ꯑꯩ꯫ ꯑꯣ ꯄꯣꯔꯛꯑꯦ ꯀꯩꯅꯣ ꯃꯨꯛ ꯄꯩ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯂꯥ ꯍꯣꯕꯁꯤ ꯁꯦꯝꯒꯦꯗꯤ ꯍꯥꯏꯗꯅ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯣ ꯄꯣꯔꯛꯑꯦ ꯍꯥ ꯀꯩꯅꯣ ꯄꯨꯔꯛꯏꯕꯣ? ꯑꯣ ꯅꯪꯅ ꯁꯥꯎꯕ ꯐꯅꯅꯕ ꯑꯅꯧꯕ ꯅꯂꯥ ꯄꯣꯔꯛꯑꯦ꯫ ꯀꯗꯥꯏꯅꯣ? ꯄꯨꯁꯜꯂꯣ! ꯃꯣꯏꯕ ꯍꯟꯗꯛꯀꯤ ꯂꯦꯟ ꯇꯥꯕꯗ ꯍꯣꯔꯤ ꯑꯗꯨꯃꯥꯏꯅ ꯁꯤꯗꯤ ꯍꯣꯔꯔꯣꯏꯗ꯭ꯔꯣ? ꯍꯣꯔꯔꯣꯏ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯕꯗꯁꯨ ꯄꯦꯊꯣꯛꯑꯔꯣꯏꯌꯦ ꯄ꯭ꯂꯥꯁꯇꯤꯛ ꯅꯠꯇꯤꯌꯦ ꯃꯁꯦ ꯃꯃꯜꯁꯨ ꯍꯣꯡꯅ ꯐꯪꯉꯦ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅꯅꯦ ꯃꯦꯆꯤꯟꯁꯨ ꯁꯥꯖꯕ ꯑꯗꯨꯒ ꯄꯣꯠꯁꯤꯁꯨ ꯃꯣꯏꯅ ꯁꯥꯖꯕꯅꯦ ꯑꯦꯁꯦꯁꯔꯤꯁꯨ ꯃꯣꯏꯅ ꯁꯥꯖꯕ ꯀꯗꯥꯏꯗ ꯁꯥꯔꯤꯅꯣ? ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯟꯗ ꯂꯩꯕ ꯀꯣꯟꯁꯝ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯁꯥꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯇꯤꯟ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯍꯥꯏꯗꯤ ꯍꯥꯔꯗꯋꯦꯌꯔ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯐꯪꯉꯦ ꯑꯄꯥꯝꯕ ꯃꯆꯨ ꯑꯄꯥꯝꯕ ꯑꯁꯥꯡꯕ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯣ ꯑꯩꯗꯤ ꯃꯆꯨꯁꯦ ꯑꯉꯥꯡꯕꯅ ꯄꯥꯝꯃꯤꯕꯣ꯫ ꯅꯪꯅ ꯑꯉꯥꯡꯕ ꯄꯥꯝꯃꯦ ꯈꯪꯕꯗꯨꯅꯕꯨ ꯑꯩꯅ ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯅ ꯂꯩꯔꯛꯏꯅꯤ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯀꯣꯟꯁꯝ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯁꯥꯕ ꯏꯁꯤꯡ ꯌꯥꯅꯕ ꯅꯂꯥ ꯏꯁꯇꯔꯟ ꯂꯤꯂꯤ ꯄꯦꯀꯦꯖ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯒꯤ ꯑꯦꯖꯦꯟ ꯑꯃꯗꯤ ꯗꯤꯂꯔ ꯄꯥꯝꯖꯩ ꯑꯦꯔꯤꯌꯥꯁꯤꯡꯗꯤ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯅꯝꯕꯣꯜ ꯊꯧꯕꯥꯜ ꯂꯤꯂꯣꯡ ꯁꯃꯨꯔꯧ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯃꯗꯤ ꯎꯆꯤꯋꯥ ꯂꯣꯏꯅꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯃꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯥꯔꯒꯦꯠ ꯇꯧꯕꯁꯤꯡꯗ ꯑꯈꯟꯅꯕ ꯄ꯭ꯔꯥꯏꯁ ꯊꯝꯖꯔꯤ ꯏꯁꯇꯔꯟ ꯂꯤꯂꯤ ꯄꯦꯀꯦꯖ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯑꯁꯤ ꯍꯛꯆꯥꯡ ꯐꯅꯅꯕ ꯃꯤꯅꯔꯦꯜꯁ ꯍꯥꯏꯕꯗꯤ ꯀꯦꯜꯁꯤꯌꯝ ꯃꯦꯒꯅꯤꯁꯤꯌꯝ ꯑꯃꯗꯤ ꯄꯣꯇꯥꯁꯤꯌꯝ ꯌꯥꯎꯔꯕ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯅꯤ ꯏꯁꯤꯡ ꯑꯁꯤ ꯂꯣꯛꯀꯤ ꯏꯁꯤꯡꯗꯒꯤ ꯁꯦꯝꯕ ꯏꯁꯤꯡ ꯑꯦꯖꯦꯟ ꯑꯣꯏꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯌꯨ 9863473655 ꯂꯣꯏꯅꯅ 9615668117 ꯏꯁꯇꯔꯟ ꯂꯤꯂꯤ ꯄꯦꯀꯦꯖ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯔꯤꯕ ꯃꯤꯅꯔꯦꯜꯁ ꯍꯥꯞꯄ ꯄꯦꯀꯦꯖ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯅꯤ ꯏꯁꯇꯔꯟ ꯂꯤꯂꯤ BIS ꯑꯃꯗꯤ ꯐꯁꯥꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯗ ꯅꯠꯇꯅ क्वालिटी मेंटेन तौननबगीदमक्ता अखोइगी लैबोरेटरीदा नुंतीगी टेस्ट तौरगा मियामदे ओलिबे इसिंगनि प्योर लोककी इसिंगदगी लौरगा सेंबा थकननबा इसिंगनि ईस्टर्न लिली लोइनना बॉटल क्वालिटी मेंटेन तौननबगीदमक्ता कंपनी साना पोर्टल सु कामजबन कैल्शियम मैग्नीशियम पोटाशियम न चिंबा मिनरल सिंग सुना यावरबा ईस्टर्न लिली की थकनबा इसिंगनि हक्सांग फना थम्मदा अफबा इसिंग दरकार ओय अदोमना अफबा इसिंग सिजनगे खलकप मिकुप्ता ईस्टर्न लिली बु निंगसिंग बिरो ꯃꯌꯥꯝꯕꯨ ꯅꯤꯔꯝꯂꯥ ꯊꯥꯡꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤꯕ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜ ꯉꯁꯤꯒꯤ ꯁꯅꯥꯂꯩꯕꯥꯛ एडिटोरियल कलमदगी लौखꯠꯆꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯑꯋꯥꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯉꯥꯏꯐꯗꯕ ꯂꯩ ꯏꯁꯤꯡ ꯏꯆꯥꯎ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅ ꯊꯣꯛꯍꯟꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯁꯦꯟꯌꯥꯝ ꯊꯥꯗꯗꯨꯅ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯈꯣꯡꯅꯨꯡ ꯑꯃꯒ ꯆꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯨꯝ ꯑꯃꯗ ꯑꯍꯨꯝꯂꯛꯇꯒꯤ ꯇꯥꯗꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯗ ꯂꯩꯉꯥꯛꯀꯤꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯂꯩꯒꯅꯤ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯗ ꯂꯝ ꯈꯣꯞꯆꯤꯟꯕꯗꯒꯤꯅꯤ ꯑꯃꯣꯠ ꯑꯀꯥꯏ ꯊꯥꯗꯕꯗꯒꯤꯅꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯕꯒꯤꯅꯤ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤꯅ ꯏꯁꯤꯡ ꯆꯥꯎꯍꯟꯗꯅꯕꯒꯤ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯅꯠꯇꯦ ꯂꯩꯉꯥꯛꯀꯤ ꯈꯨꯠꯇ ꯄꯥꯋꯔ ꯍꯥꯏꯕ ꯑꯃ ꯄꯥꯏꯔꯤ ꯄꯥꯋꯔ ꯑꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯏꯆꯥꯎ ꯊꯣꯛꯂꯕ ꯃꯇꯝꯗꯇ ꯋꯥ ꯍꯥꯏꯕꯁꯤ ꯀꯌꯥ ꯆꯨꯁꯤꯟꯅꯒꯗꯕ ꯃꯥꯟꯗꯦ ꯉꯁꯤꯗꯒꯤ ꯆꯍꯤ 50-60 ꯑꯁꯤꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯇꯨꯔꯦꯜ ꯀꯥꯏꯒꯟꯕ ꯃꯐꯝ ꯑꯁꯤ ꯍꯩꯉꯥꯡ ꯑꯦꯁꯤꯒꯤ
Kairang Aswaidani Hauraga Kyamgai Kongba Turel gi oiba Basikong Kongba Irong amasung Iril Turel gi oinadi Khetrigao Sigi manung chanba Pangong amasung masigi pareng asini hanjin hanjina ising kaiduna laklaba Kongba Irong asi kau phauba ising kahendanaba semnanaba akanaba thorang paikhat pangamdraga Manipur gi maru oiba Turel sing semjin bangamgani haiba thajade ising isau asina kayam sathina miyam da khudong chahandagi haibadu nainabada akibagi masakni kum amagi chananaba phau thariba lawmi sing kok da khud hablabani mioi lising gayagi sinpham manghali mahai marong mana masing pak channa manghan badanatana senyam thadaraga yokpa nga sing phauba ngami adugi oikhidrabani haibadi mangzarabani ising thumjin khraba lambigi amuk nauna semagi tangai fadaba leiragadabani masa masagi yumgi thongal sing nauna semdaba yararoidabani isau nang kiba mafam singda leiriba miya makhal makha kayagi laina naraknabagi machak oiragani yumgi yum amagi lu henba amasung ingna tikna palambasing kangkhong chaikragani sa sandagi horaga yumda yokpa atei makhalgi sa sing mathong maram khanglaroi khwaidagi hena awabadi nongmagi suraga chariba micham miyam aduni makhoi thabak sunanaba kamdauna chatkani sel thoktrabanina makhoi kari leiraga chagani pumnamak asigi mathakta miyoibagi hengbada changdaba yadraba polam kaya ama yauriba oiriba thaknanaba ising phanghanba ngamdabasini Manipur da chanabi amakhak lai turelbu khara chawkhatlaba ising chingnaba water pump thumjinkhre haiduna tha ama ising piraroi nong hangkhraba matungdana turelda ising leitre haiduna miyamda thaknanaba ising piraroi chahi amagi manungda numit khudingi haibadi 24/7 ising phanghangadabadu maikhoigi khungangi lamsingdadi ising chawbagi tha ama turelgi khongnungdagi ising chingkhatpa yadabagi tha ama amasung atai matamda chayol amagi manungda amukhak ising pibagi system asina miyamna kamdauna thaknanaba ising phajana phangi haigadoribano turelgi khongnungda ising leigera thengera ising haibasi miyoibana numit khudingi thakdaba yadaba sizinadaba yadaba potlam amakhakni Pambai ama tauraga numit khudingi phanghananaba singadabani ising ichau matamni haiduna doti ising thadaba haibasi achumma natte Pambai letragasu packaged drinking water oina mayumda thingadabani masiga haifen manaba mawong amada miyamgi ponsirol da akaiba thoktanabani haiduna ising thumjin khiba mafamda electric hekta puthatli ising thumkhraba yumgi electrical system da akaiba thokadaba tara nemna pubana chingbagi paukhum sing laigani adubo hojikti electric haibasi yaudragadi miyoibagi mamangai nunggi juk tawna tawi thabak tawba yade laifam safam khangande maram mayam asina yenglaga ising jawraga su ising thumjillaga su electric phanghanba haiba yaba thawsal semgatpa matam yauri matang asida panjaningba wafamdi miyamgi punsirolda awaba lehendana batangai fadaba polam sing haibadi thabakna ising thaknaba ising amadi electric ichau thokera natragana ikang thokera pambai ama tawraga phanghansi masibu kawi afaba lengak ama oyenanaba miyamgi kholaw tawhanningi masini bujarakliba nasigi matamgi wafam makha tarakpada masigi rasifal amuk mayam puna taminasi nasigi rasifal da ahanbada mesh rasi Asauba warauba tokai taba thengnaragani sel chitpa kok saba miwa misa taba sokan manomini gari tamna thawgani imungda santi leite pakang lesabi singi oina muknagani mahairoi singi oina hotnaningde bridge rasi tinaba singlagi tokai taba arthalana lawbiba masidagi aranba tahanba numitni yasinba yamba sagaini yangthiba numitni charang nagani pakang lesabi singi oina matkhanagani mahairoi singi oina wakhal phakchili metan rasida khudong chaba thengnaba aruba thabak pangthokpa aigimi masing hengatpa self fangba mamal yamba pot leiba yaba singthabi bada yawa santi leiba numitni pakhang leisabi singi oina nungsinagani Mahiroi singi oina lawsing hengalagani karkarasida wakhal hakchang thabak thoramda afaba chawkhatpa changyengna mai pak paluchingba singna chanbiba numitni lamtu chatpa kanagani
Pakang lesabi singgo ina amat waragani mahiro singgo ina budi zawkalagani singara sida mitina ba wangang bada cheksin gani haidrabadi tokai tagan gani. Tapthabana hena faragani migi mateng pangluganu imung da charang nagani pakang lesabi singgo ina muknagani mahiro singgo ina wakal fakchili. Kanyara sida charang naba nungnang ba henjana lusinna khanba numit ni sel fang bachat pamanagani sagani yang tigani sathok sasinda Meeting abadi chaksin gani pakang lesabi singgo ina mat khanagani mahiroi singgo ina hona ningde tolarasi munna khantharaga thabak thoram pangthokna ba hona jagani sel chatlagani aranba tahanba michang sonthaba numitni changjarakpa kankhaluganu pakang lesabi singi oina wakal manade mahiroi singgo ina budi thokte brisik rasi ona jaman kana ba fangba mina nungsibiba luchingba singna mateng pibiba numitni Lamlan basing nasu nuksibiragani imung da santi laite pakang lesabi singgo ina amat waragani mahiroi singgo ina charang nagani dhanurasi asaw bana afaba purakta bani gari tamna thawgani sel chatpa michang sontaba yekna ba hengat pa numitni thabakti pangtholagani imung da charang nagani pakang lesabi singgo ina lautong nagani mahiroi singgo ina wakal leitaroi makarasida thabak thoramda afaba chawkhatpa kuinadagi khanjarakpa pangthokpa Mingchat hengatpa singthabi bada yawba numini santi lairagani pakang lesabi singi oina wakal managani mahiroi singi oina budi hengatlagani kumbarasida ama natraga ama khanba numini thabakti pangthoklagani sel fangba aruba thabak mai pakpa luchingba singna chanbi ba numini pakang lesabi singi oina nungsinagani mahiroi singi oina honaningani aroibada minarasi cheksin na hona jarabadi afaba fal fanglagani Sel fangba anoba pot leiba yaba khudong chawa thengnaba numitni imungda kharadi charang naragani pakang lesabi singgoina lawtong nagani mahiroi singgoina budi chawkhatlagani masini ngasi bujarakliba ngasi matamatanggi wafam amadi rasifal ngasi midyang tabiriba amadi tabiriba pumnamakpo nirmala thangjamna amuka hana khurumjari Hangdokchari 24/7 oina MNT Study Spot Kakching Makhalekai near JA Club Kakching Mafam asida adom study tawagi damakta khudong chaba kaya marum pizari fully AC room oiraba free Wi-Fi facility leiraba self locker gi khudong chaba mineral drinking water gi khudong chaba leiraba power backup